Good morning. Ngasigi card ki message happy I share tawjara ko mayam da. Ado ngasi se irai numit ko. Irai numit se akoina use tawgadaba color se sky blue machu gumba dmaini use to be ko. Ado happy ding minara se ko ngasi card ki message se adu matungda ya phaba timing ka I share tawjara ko mayam da. Se khanbira se ko nuti khanba do aina card number 1 khangera 2 khangera natraga 3 khangera ko om se dagi ama khanbira se number ama choose kana to bura ham baishira ani shubaishira natraga om subay se ko dei khalase ahambagi card ko the moon and lai ko ani shubana strength ina lai aduga ahum subana 6 of 1 saina lai ko ado khoi first moon se ko moon sina hai se kai no ha ma jam to ko ha se sum hai emotionally kadang adum down oi ba khot pa kha oi ni ko emotional down oi ba ha ga di wakan sum wakan nungai yam hai di cinta adu da gi na ta sum hai di puni nung shi ba do hai tare ko ngashi goina puni nung shi ba khot ba hai tare emotional oi ba ha ga di ko puni nung shi ba hai ba ma lai re ado sum hazika sum adagi ama sum lai ko hai sum nungai ta ba se kya mingon da sum hai ning da ba hai tare ko si da ko adnai sida sum yamna nungaitabaduna he yam helagadi ko haidokpyo sum imanabini khangde mani khangde ko happen wari shabibu mayam darkar oi ko nan hajik down oiraga leiriba pot to hai tare ko kem khangano haidi tha ni ko tha koina purnima daga kai daga shorta khora matam sida haidi afaba dum oirena ko adu haidi tha sina masa mathanda hai tare ko somgi kainoda hai tare ko lampi dum pibirakani ko somgi punchida lampi dum pibirakani aduna yam ka ana kaino to nai ta ka leite ado ani shuba ko haidi yam ka ana khaningai hai tare ko adum phagi ne basigi pocha hasi ka dum down oiba ka tang ne ba ani shuba se haidi pangan thona leyo sine ko sida hai se ko haidi pangan thona leyo haidi nongda nangna tawge haina khalaga di loinamak tawba ngamgani aduduna hai tare ko sida hangano sum aigi ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯄꯥꯡꯒꯜ ꯊꯧꯅꯥ ꯈꯛꯇꯪꯒꯤ ꯋꯥꯁꯨ ꯅꯠꯇꯕꯤꯗ ꯑꯩꯒꯤ ꯇꯦꯂꯦꯟꯠꯅꯦ ꯍꯥꯏꯔꯁꯦꯀꯣ ꯑꯩꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯒꯤ ꯇꯦꯂꯦꯟꯠ ꯀꯔꯤ ꯀꯔꯥꯅꯦ ꯍꯥꯏꯔꯁꯦꯀꯣ ꯍꯥꯏꯗꯤ ꯏꯁꯥꯗꯁꯨ ꯑꯗꯨꯝ ꯍꯩꯖꯩꯀꯣ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯩꯅ ꯇꯧꯔꯤꯕ ꯐꯤꯜꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯒꯗꯤ ꯑꯗꯣ ꯁꯤꯁꯤꯅ ꯍꯥꯏꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯊꯧꯅꯥ ꯍꯟꯒꯅꯨ ꯍꯥꯏꯕꯅꯦꯕ ꯀꯥꯔꯠꯁꯤꯒꯤ ꯃꯦꯁꯦꯖꯁꯦꯀꯣ ꯑꯍꯨꯝꯁꯨꯕꯁꯤꯅ ꯍꯥꯏꯗꯤ ꯁꯛꯁꯦꯁ ꯁ꯭ꯇꯦ ꯂꯩꯒꯅꯤꯀꯣ ꯍꯥꯏꯗꯤ ꯊꯕꯛ ꯇꯧꯔꯨꯕꯗ ꯈꯣꯠꯂꯨꯕꯗꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ ꯈꯣꯠꯄ ꯑꯗꯨꯝ ꯑꯣꯏꯒꯅꯤꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯗꯣ ꯁꯝꯇꯥꯏꯝꯁ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯃꯩꯇꯩꯔꯣꯟꯗꯒ ꯍꯥꯏꯔꯛꯀꯦ ꯍꯥꯏꯅꯤ ꯃꯥꯏ ꯍꯥꯏꯒꯠꯄ ꯍꯥꯏꯒꯗ꯭ꯔꯥ ꯀꯣꯛ ꯍꯥꯏꯒꯠꯄ ꯍꯥꯏꯒꯗ꯭ꯔꯥ ꯑꯃ ꯍꯥꯏꯕꯗꯣ ꯑꯃꯈꯛ ꯂꯨꯛꯊꯔꯒ ꯆꯠꯂꯣꯕ ꯑꯣꯜꯋꯦꯁ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯑꯐꯕ ꯁ꯭ꯇꯦꯖ ꯑꯃꯗ ꯂꯥꯛꯑꯕꯅꯦ ꯀꯥꯏꯅꯒ ꯍꯥꯏꯗꯤꯀꯣ ꯌꯥꯝꯅ ꯍꯥꯏꯒꯠꯂ ꯆꯠꯄꯤꯗꯕ ꯍꯥꯏ ꯇꯥꯔꯦꯀꯣ ꯑꯣꯜꯋꯦꯁ ꯂꯨꯛꯊꯔꯒ ꯆꯠꯄꯤꯕ ꯍꯥꯏ ꯇꯥꯔꯦꯀꯣ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯑꯩ ꯀꯅꯥꯝꯇꯁꯨ ꯂꯥꯟꯖꯔꯣꯏꯒꯦ ꯑꯩꯉꯣꯟꯗꯁꯨ ꯍꯧꯕꯤꯔꯛꯀꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏ ꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖꯁꯤꯅ ꯇꯥꯏꯃꯤꯡ ꯑꯐꯕꯁꯦ ꯑꯌꯨꯛꯀꯤ ꯄꯨꯡ 6:01 ꯄꯨꯡ 10 ꯐꯥꯎꯕ ꯑꯃ ꯂꯩꯈꯔꯦ ꯑꯗꯒꯤ ꯑꯃꯨꯛ 12:12 12:94 ꯐꯥꯎꯕ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ 3:24 ꯅꯨꯡꯊꯤꯟꯒꯤ ꯁꯤ ꯅꯨꯡꯊꯤꯟꯒꯤꯅꯦꯀꯣ 3:24 3:45 ꯐꯥꯎꯕ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ 9:04 ꯄꯨꯡ 7:93 ꯐꯥꯎꯕ ꯑꯃ ꯂꯩꯔꯦꯀꯣ ꯅꯨꯡꯗꯥꯡꯒꯤ ꯑꯗꯨꯒ ꯑꯊꯦꯡꯕꯒꯤꯅ 13:19 4:12 ꯐꯥꯎꯕ ꯑꯃ ꯂꯩꯔꯦꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯐꯕ ꯃꯇꯝ ꯍꯥꯏꯅ ꯍꯥꯏ ꯇꯥꯔꯦꯀꯣ ꯑꯗꯣ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯒꯤ ꯃꯇꯥꯡꯗ ꯍꯪꯉꯛꯄ ꯌꯥꯎꯋꯦꯀꯣ ꯍꯥꯏꯗꯤ ꯏꯔꯥꯏꯗ ꯇꯧꯕꯁꯦꯀꯣ ꯍꯥꯏꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯦꯅꯤꯐꯦꯁ ꯇꯧꯕꯤꯒꯦ ꯍꯥꯏꯔꯒꯗꯤ ꯏꯔꯥꯏ ꯇꯧꯕꯗ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯔꯥꯏ ꯏꯁ ꯑ ꯗꯦ ꯑꯣꯐ ꯚꯤꯅꯁ ꯀꯣ ꯚꯤꯅꯁꯀꯤ ꯅꯨꯃꯤꯠ ꯑꯣꯏꯕꯅꯤꯅ ꯍꯥꯏꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯀꯨꯝꯕ ꯀꯩꯒꯨꯝꯕ ꯇꯧꯕꯁꯦ ꯍꯥꯏꯗꯤ ꯌꯥꯝ ꯊꯨꯅ ꯑꯗꯨꯝ ꯑꯇ꯭ꯔꯦꯛ ꯑꯣꯏꯕꯗꯣ ꯑꯇꯩ ꯃꯇꯝꯗ ꯅꯪꯍꯧꯗ꯭ꯔꯦꯅ ꯈꯜꯂꯦꯕꯁꯦꯕ ꯄꯣꯔꯇꯜꯅꯤ ꯈꯪꯗꯦ ꯄꯨꯔꯅꯤꯃꯥꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯁꯨꯝ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯃꯔꯛꯇ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯗꯨꯅ ꯌꯥꯔꯒꯗꯤ ꯏꯔꯥꯏ ꯅꯨꯃꯤꯠꯁꯤꯗ ꯇꯧꯕꯤꯕ ꯍꯥꯏ ꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯃꯈꯥ ꯇꯥꯕ ꯀꯣꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯦ ꯊꯦꯡꯛ ꯌꯨ